Kwakta Sericulture Complex leiba Pre-Fabricated Home da suicide Touduna Leikhidaba Angom Premkumar amasung Imphal East District ke manung channa leiba Yambem Girls Hostel da hangba relief camp da Leikhidaba Khundrakpam Kumudini gi meeshi ase Thoubal amasung Kakching District Apunba Lup TAKDAL na hakchinna pumnamak asigi Tekchak Leingak pupham thok-i haina TAKDAL gi Convenor W Jotinkumar na thadorakpa cherol amana phongdorakli cherol asina hai lamdam asidagi immigrant sing taphokpa reserve and protected forest kanba mayai kabu chunjang muthatpa amade state asigi law and order gi fibam ngak sen pumnamak ase Leingak ki mathau ne masing kamloidaba oidabade Leingak fine bising masana khangna design da phongthoi nakal amaromda separate administration tanbada achobu thodak loriba kuki jo MLA tara ngasi fawba kankhatuna thamliba ase kuki singi demand ase sagatpani haina TAKDAL na lowe Leingak na Leikhidaba Angom Premkumar amasung Khundrakpam Kumudini anigi imong manungda matik chaba compensation Pugadabani toinana irang asika mari leinana emergency assembly session ama kaugadabani demand sing ase Leingak na thabang to athoktrabade TAKDAL na biyam gan toinana makhal makha kya gi khongtang sing tangsin na sem saduna leide hainasu cherol asina makha chana phongdorakli